ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ITLF की होम सेक्रेटरी हाटनाबा होटनारामले चुराचांदपुर बेस तौब ITLF की हौजिक होम सेक्रेटरी ओरिबा अमगी न्यू लमका डोरकेस बैंक दा लैबा मयुमदा मसक खंगदबा खुलाई पाइबा मियोय खरना ngarang numidang nomoina kapsinduna हाटनाबा होटनारामले हाइरि हिरम असिगी मतंगदा Indigenous Tribal Leaders Forum ITLF की Department of Media and Publicity की सेरोल अमना हाई तांग तरेट की नुमिदांग पुंग तरा मकाइरोम ताबा मतमदा ITLF की होम सेक्रेटरी ओरिबा असिगी युमदा मसक खंगदबा खुलाई पाइबसिंग अदुना लागदुना महाकु हाटनाबा होटनारमबनी सेरोल असिना हाई हौकिबा अक्टोबर 5 दा कुकी यूनाइटेड की मिफम अमा पांथोखख्रबा मतुंग मसक खंगदबा सिंगना लेप्तना अकी अखंग पीदुना लागली असिगुम्बा थौदोक असिना ITLF ना कुकी जो कम्युनिटी सिंगिदमक तौबा याबा थबकसिंग तौनबा होनबदा अयत अपन कया पीरे थौदोक असिगी मतंगदा मरी लेनबा सिंगना थिजिनबियो असिगुम्बा मखलगी एटेक असी यामना खुदोंग थिनिंगाइनी मसिदा चर्च लीडर CSO सिंगनसु अमता ओइना थबक तौमिनासी हाइनसु फोंदोकी मखा तारकपा पाउदा नुपी अमदा किहन खंगलुबगी मरालदा सीनियर जर्नलिस्ट यामबेम लाबा अमदी महाका लोइनबा मियोय अमा पुलिसना पाखरे मियामना सखंगनरबा वेटरियन जर्नलिस्ट अमा ओइबदा नतना गुड गवर्नेंस पार्टी GGP की प्रेसिडेंट ओइरिबा यामबेम लाबा महाका लोइनबा अतोपा मियोय अमागा लोइनना ngarang numidang Imphal West District की पुलिस की टीम अमना उरीपोक यामबेम लैकाइदा लैबा महाकी मयुमदगी फागतख्रे हाइरि यामबेम लाबगा लोइनना फामिननखिबा मियोय अदुना सगोलबन तेरा अमुदोन अखाम लैरक्तगी खोराइजम धनबीर एलाइस टोनी कौई पुलिस तगी फंगबा पाउगी मतुंग इन्नदी यामबेम लाबा अमदी महाका लोइनबा मियोयसिंगना नुपी अमदा किहन खंगनबगी मतंगदा नुपी अदुना इम्फाल पुलिसता वाकलकपदगी इम्फाल पुलिसना मखोय अनिबु वहंग पहंग तौनबा लौखटपनी पावसिना मखा तारिबदी यामबेम लाबा अमदी महाका लोइनरिबा खुराइजम धनबीरना लुपा लाख 13 तोनबगी वाहौदा नुपी अदु कौखटलगा अकी अखंग पीबदा नतना यामबेम लाबगी ख्वांगदा येपा नोंमय अदु खुराइजम धनबीरना लौथोकलगा नुपी अदुगी मकोकता नमदुना थ्रेटन तौबगी मरालदा ngarang नुपी अदुना इम्फाल पुलिसता वाकलकपदगी पुलिसना केस अमा लौखटलगा लोइनना ngarang numidang यामबेम लाबा अमसुंग खुराइजम धनबीर फाबनी मखोय अनि क्रिमिनल इंटिमिडेशन attempt to murder with criminal conspiracy outranging the molesting of women and की तोंगान बा सेक्शन सिंगी मखादा फाकिबनी हाइना पुलिस की पाव असिना मखातारी मखोय अनि ड्यूटी मजिस्ट्रेट ngasi पुथोक्रे अदुबु मखोय अनि नुमित क्यानि रिमांड लौग्रबगे हाइबदुदी चपचाना खंगबा ngamdrei मखा तारकपा पावदा असम पुलिसना लुपा करोड़ 9 मखाइगी ड्रग फारे असम पुलिसना हौकिबा पुंग 12 असिदा चथकिबा तोंगान ऑपरेशन सिंगदा मालेमगी केतेंदा लुपा करोड़ 9 मखाइरोंगी ओइगदबा मयाई काबा ड्रग फागतख्रे असम पुलिसना अखन्नबा पाव अमा फंगबदगी बिश्वनाथ डिस्ट्रिक्ट अमसुंग कसार डिस्ट्रिक्ट दा ऑपरेशन चथबदा केबिनिस हेरोइन अमसुंग याबा एडिक्टिव टैबलेट यावना यामलबा मयाई काबा ड्रग सिंग फागतपा ngamkhibani नेशनल हाईवे 15 की बिश्वनाथ डिस्ट्रिक्ट ना कोनबा मफमदा नाका चेकिंग चथबदा असम पुलिसना गाड़ी अमदगी लुपा करोड़ अमा खरा हेनबा रोंगी ओइगदबा केबिनिस किलोग्राम 413 फागतपा ngamkhi अदुगा कसार डिस्ट्रिक्ट तसु सिलचर अमसुंग रामनगरदा असम पुलिसना चथकिबा अखन्नबा ऑपरेशन अनिदा लुपा करोड़ 8 रोंगी हेरोइन ग्राम 552 अमसुंग जाबा एडिक्टिव टैबलेट 1013 रोम फागतपा ngamkhi हाइरि यामलबा मयाई काबा ड्रग सिंग असि फागतपा असिगा मरी लैनना पुलिसना मियोय अमसु फाखि याबा हाइरिबा ड्रग असि मेथाम्फेटामिन अमसुंग कैफिनना पुंसिलगा छाबा ड्रग मखल अमनी हाइरिबा ड्रग मखल असि साउथ ईस्ट एशिया दा पाक्सना सिजिनै जाबा असि राउंड पिलगी मवोंगदा अमसुंग तोंगान मवोंगसिंगदा छादुना पुथुई हौजिक मियामना यामना सिजिनरिबा याबागी ड्रग मखल असि रेड पिंक ऑरेंज नत्रगा लाइट ग्रीन मचुदा आर नत्रगा WY लोगो थाबा ड्रग मखल अमनी हारिबा ड्रग मखल असि गुली चाबगुम चानै अदुगा अतोपा मवोंग अमदना एल्युमिनियम फॉइल अमदा ड्रग असि हापतुना मखादा मई थारगा मनिल ओइना काहलगा निशा सिजिनबा ओइना सिजिनै हाइरि मखा तारकपा पाउदा चुराचांदपुरदगी SSC की सेंटर लौथोकिबगी मतंगदा दिल्ली हाई कोर्टना मणिपुर लेंगाक्तगी पाकुम कौख्रे
Manipurdagi Churachandpur district hanadagi SSC gi center taduna lakhiba du lokthokibagi matangda Manipur lengak amadi SSC na pakum piraknaba Delhi High Court na kangankre Delhi High Court ki CGA Manmohan amasung Justice Tushar Rao Gole anigi bench amana case asi ngarang lokhotkibaga loinana tha asiki tara tarukta makhata na kananaba warep loki Churachandpur SSC gi center lokthokibagi matangda Kuki Student Organization na court asida wakatuna center adu amuk hanjalhanbinaba pukhalakibani petitioner gi maikaida lepliba advocate Rudrajit Ghosh na phongdokibagi matung inna Churachandpur asi sahi kayagi mamangdagi SSC gi exam center taduna lakibani masida sunatana center na loba recruitment exam kayagi center su taduna lakibani masimak thokliba irang kanglup anigi irang asigi matungda su center na loba exam kaya Churachandpur da takiba laikrabani adubo handak SSC na makhoigi web portal dagi examination center lokthokriba asi yamna laibak thibani masina Kuki student sing kudong chaba manghale Manipur da hojik SSC gi exam center asi Imphal khakta da ngaire adubo hairiba mafam asi Kuki jo singna chatpa yapa mafam oidre aduna tangai padana kilometer 4 lapna Aizol da chatpa mathau tari hiramasi gi matangda haukiba September 3 da SSC da Makhoigi official website ta notice ama thoktuna Manipur da oirakliba irang asigi yenglaga SSC gi combined graduate level CGL examination tier lisingani kunmari asi Churachandpur amasung Ukhul da tahallaroi haina phongdokibani masina maram oiraga KSO gi wakat asi lakibani wakat asi Kuki mahiroi singna atopa state ta exam taba chatpada changadaba sing SSC na thorang togodabani haiba wapamsu yauri Maka tarakpa pauda CM Biren S Rajen na sengdokpam thui lol yokhatnaba karor 9 pirakibagi wapam language directorate na khanglamdre Manipur gi chief minister Nongthombam Biren na chahi asigi August thada amasung kumja lisingani kunmathoi gi September 15 da matamdugi education minister Sorokhaibam Rajen na Manipuri lol amasung Mayek yokhatnanaba ahanba installment oina center na pirakre Haiba wapam chamamnare luchingba anina sengdokpam thoi Manipuri lol amasung Mayek yokhatnabagi damak center na lupa karor 9 ahanba installment ki oina pirakre haiba wapam lol ga mari lainariba Directorate of Language Planning and Implementation na khanglamdre masiga mari lainana I pau pangkiba leite hairakle pisum ningom lairaktagi CH Ganel Lal Singh Koba Miyoi Amana RTI Act lisingani mangagi section 3 ki makada hanglakiba state lengakna Manipuri lol amasung Mayek yokhatnabagi damak ahanba installment ki senpham oina center na lupa karor 9 gi senpham phangkiba leibra leirabadi madu karamna program project singda sizinakibage haibadu marik chumna pibiu Manipuri lol amasung Mayek yokhatnaba kari program project sing paikhatlabage Manipuri lol amasung Mayek chakhathanbada mari leinaba kari I pau leibage haibadu khanghanbinaba hajaki Ganesh Lal na chahi asigi September 2 da thakiba application adugi paukhum oina haukiba September 19 ta Manipur lengaki Directorate of Language Planning and Implementation Manipur gi Director L Radhakanta Singhana pirakiba RTI gi paukhumda lupal karor 19 pirakiba aduga mari leinana Directorate of Language Planning and Implementation na ngasi phawbada formal oiba I pau amata phangba leitri loinana lemhoriba wahangsing adu mari leinade hairaki panba yabadi Manipuri lol amasung Mayek yokhatnabagi damak center na lengak pairiba Prime Minister Narendra Modi na luchingba BJP lengak asida lupa karor 19 ahanba implementation oina pirakle haikiba wapam asi chahi asigi August 15 da thoraki Rajya Sabha gi MP oiriba Laisema Chana Jawbana su matam aduda mahaki social media platform X ta Modi lengangna Manipuri lol amasung Mayek yokhatnaba loinana chahi lising ani helaba rural Chronicle asibu chakhangbiduna ahanba implementation oina senpham lupa karor 19 pirakle haina phongdokkibaga loinana Manipuri lol asi classical language status phangba yabagi oithokpa naksilakle haina phongdokkiba laikhrabani amaromda matam aduda chief minister Nongthombam Biren su Prime Minister Narendra Modi bu Manipuri lol bu chakhangbiduna amasung lol Mayek asibu yokhatnaba lupa karor 19 gi senpham pirakpa asigidama thagatpa oina mahaki social media platform X ki kuthangda thagatpa
फोंदोकीबनी स्टेट असिगी लुचिंगबा ओइरिबा चीफ मिनिस्टर मसामकना फावबा सेनफम अदु फंगकीबगी मवोंगदा मियामदा फोंदोकीबा लेबना सेनफम अदु सोइदना पिरकलंगनी हाइबगी थाजबदी लै अदुबु सेनफम अदु एजुकेशन डिपार्टमेंटना नमसिललगा थमलिब्रा हाइबा खंगरे अदुमकु लैंग्वेज डिपार्टमेंट दी मकोइदा फंगबा लैते हाइरक्लिबिसिना लोल चौखटननबा थारकीबा सेनफम कदोमदा सिजिनख्रबगे हाइबा वाहंग असि मियामना हंगनरकपनी मसिदा नतना एमपी लेसेंबा सनाजावबा लाल असिबु लोल असिबु चौथोहन्नबा हनबा लैतना होनरिबसिंग अदुबु चीफ मिनिस्टरना थागतपा फोंदोकीबनी अदुम ओइनमक हंदकता सेंटर की कैबिनेट मिफमना लोल मंगा असमीज बेंगली मराठी पाली अमसुंग पेट्रिक क्लासिकल लैंग्वेज ओइना लाउथोखिबा मतम अदुदा मणिपुरी लोल यावरखिदबगी वाफम लैख्रबनी मखा तारकपा पाउदा केकेएल ना डीआईपीआर की कैलेंडर मई थादुना मांगहनख्रे डायरेक्टोरेट ऑफ इंफॉर्मेशन एंड पब्लिक रिलेशंस DIPR ना फोंगबा कैलेंडर दा अक्टोबर 13 मेरा हौ चोंगबा नुमिता कुकी राइजिंग डे हाइना हापचिलंबगी मायोगदा कंगलेपाक कनबलुप KKL ना कैलेंडर असिबु मई थादुना यानिंगदबा फोंदोखरे हिरम असिगा मरी लेनना ngasi KKL की थौमिसिंगना नित्याइपाट चुथेक्ते लेबा DIPR की ऑफिसर लाक्तुना डायरेक्टोरेट असिगी ऑफिशियल सिंगा उनदुना वारी छानकी IPR की माइकेदगिसु नुमित असि कुकी राइजिंग डे हाइना गवर्नमेंट ऑफ मणिपुर की गेजेट नोटिफिकेशन दा यावबो मरमना कैलेंडर दा यावबनी हाइना पाखुम पिरकी हाइरी हिरम असिगा मरी लेनना KKL की मीडिया कोऑर्डिनेटर धीराज अंगोमना हाई मेरा की तरह मंगानी पानबा पूर्णिमा असि Meitei amasung singmi ichil inau singi oiba yamna senglaba mera hok songbagi numitni numit asida Kuki Rising Day haina napsilamlibasi matam koidri mamangda Kuki Rising Day haina numit asi recognize tawkiba leite adubu kumja lisingani kunmathoi dagi howduna numit asida Kuki Rising Day haina calendar phongbada yawba thengnarkibani Kuki Rising Day haiba amata Manipur gi puwari da leite kari maramdagi lengakna phongba calendar da Kuki Rising Day da haplibano haibasi achobu wang ama oiri atubo matamda asoiba si sengdokadabani haina mahakna makata na haiki makatarakpa pawda yumlo naba state singdagi lokaina mitop sangsilakpa yengsinaba CM na kangan kre Manipur da yumlo nariba Nagaland amasung Mizoram state na immigration policy ga mari lainana thokiba notification sing aduna Manipur da chauna chaithing nanghalakpa yabagi phibam leibana state asida law kaina sangsilakpa sing thingnaba official sing mikup nahum singna leinaba khangan kre haina chief minister nongthombam birena phongdokre Impal da pangthokpa thorom amada saruk yaba lakiba chief minister nongthombam birenda paumi singna hangba wahangi paukumda wafam masi phongdokibani handakta Nagaland lengakna lauthokibagi matung inna state adugi manungda khunda leitaba yabagi chahi phurup kharagi oina 1963 da base year oiba aduga atai phurup singina 1990 da lepki masiga manaba mongda Mizoram gi oinasu kumja 1958 gi matungda state asida changlakiba miyo singna state adugi mafam amata da lam leiba athingba tamkiba leikre asiguma yumlo nariba state singna lorak riba khongtang sing asina aikogi state asida achoba chapu ama pirakpa yabagi oithokpa lei maram asina hariba state sing asidagi illegal immigrant amata state asida changhandanaba mikup nahum singna leinaba khangan kre haina en birena makhata ki khongthang asiga iroinana Nagaland lengakna state aduda khundariba phurup kayagi miyoi sing masing thidokpagi thabak chathaba hokre phurup sing adugi manungda mapung oina Kohima district da khundaduna leiriba Gairo Kuki Kachari Karbi amsung Gorkha Nepali sing yauri mikok tibagi khongtang asina mafam aduda khundariba phurup sing adu court of death adugi mamang khundariba sing adu masak khangdokpa ngamlagani hairi chief minister na mahaki social media platform X ta tagalakibagi matung ina yumno nariba state sing da illegal immigrant sing masak khangdoknaba changchilagliba khongtang asigi yenglaga state asida yumno nariba state sing dagi changlakpa yaba mitop sing state asida changlakpa thingnaba thabak lokhali aikoina mapung oina state asida changlakpham oiriba maruoiba mafam sing mauget amasung jiribamda illegal immigrant sing changchilakpa thingnaba amasung khunai asida nungsi chanana phibam amasung security da akaiba thogalakpa thingnaba akanma miyeng thamba hore karigumba chingnaningai oiba miyosing thengnarabadi miyamna pau pibiyu haina appeal tawri lamdam achigi le yellow mi kannaba punna hona minaduna state ki apunbagi saktam ngaknaba honasi haina phongdokiba laikhrabani makha tarakpa pauda editorial kalam dagi machangoiba pau ama lokhatchari Meitei Mayek ta Kuki Mayek mapal Yaoye haijilakpa
immigrant chin Kuki zone narco terrorist Singna Meitei miyangi matakta landaduna Manipur gi apunbagi saktam thugairaga Manipur gi mafamda makoi gi tonganba lengak semnaba thaurangi manung channa aranba propaganda tawbasi lepa leitana chatharagli Manipur gi chahi lising manga hienbagi maning maka tamjarakpagi lebak oirakibagi puwari semdok sadoktuna phurup asi Kuki gi lebak oirami Meitei Singna mitop Meitei Singna makoi gi lam munkibani Meitei gi mayokta Kuki singi Mayek mapal Yaoye Meitei lon asi Kuki amasung Meitei anina semkibani haiba kudam changdam leitaba aranba wafam social media da viral oirakiba asina miyambo lana lamjingnaba honarakliba asida miyamna thajabam thokte Kuki gi machin thiba aranba wafam singda malemgi miyam amatana thajaroidaba wafamda Meitei singi Mayek degi arembada matam mangnaba nainafum thokte malemgi miyamna chin Kuki jogi haurakpam khangdaba kanglok asigi miyoi sing longnam chawba oidabana achumba chaba kangbuni makhoigi lichatti lebak amadagi lebak amada khul amadagi khul amada hongduna chatpa amadi huran chinthi mihat mipungi lamchat chenbani haibasi ikhang khangnarabani masagi arepa yumpham leitaba yumhong toiba miyoi kanglok asina makhoibu thungluba lam munnaba honabada aranba wari semjin sajinba haibasi mahoksani huran bana kaidounungda huran bani hairoi matau asumna huran bagi machat puba chin Kuki jo kangbu singna mitopki lam munnaba honabada lebak adugi puwari semdoktuna makhoina lamdam adugi yelhongmini makhoigi iriba Mayek lol amadi natki chanabi lining laishol makhoigi ni hajinduna claim tawba haibasi makhoigi tawda yadaba amani makhoina lebak munnaba semjin sajinduna isinba puwari aduda lebak adugi miyamna pangthaduna thajaba thamluba thoklabadi lebak aduda makhoigi khongdapam phangduna phamba challaga hippa challi haibagi thong sathaduna lebak adu makhoina khudum chanchinnaba langlong kaya chatharai haibasi pumnamakna khangnaraba wafamni Manipurda logi wangmada ngamkai lanchinduna changchilaklaga chin Kuki zone narco terrorist singna makhoigi lamdam asigi yelhongmi singni hajinduna phuruki apunma saktam thugaiduna landaragliba asida India government ki haujik lengak longi chukli pairiba lusingba singna nakoinana natraga phongna sogatpa manbagi thong chathabada Kuki lal proxy war ni haibagi kholau leirakliba asida Indian government ki lusingba singna miyamgi chingnaba kokhannaba landaragliba illegal narco terrorist singbu kankhatuna thambagi mahut makhoigi mathakta lokhatpam thokpa thabak sing lokhalu narco terrorist singna Manipuri gi tongan ba chingi manung hanjinba mafam singda huran lolada kunda sinba umang kokthokpa anoba khulsing chemgatpa amadi popi thaduna drug ki lalol narco warfare chathaduna India gi miyang punamak mayai kapa chinjak drug ki manai ohenduna tingjang kajang laba ngakta ohennaba honariba asida fawba lengaklon gi chukli pairiba central government na tumina yengduna leibagi maram miyamda khanghanpham thoi chin Kuki zone narco terrorist singna Manipur gi khuntaklon maihodol natki chanabi lol amasung yekna singbasing semdokpa natana phurupki apun masaktam thugainaba war crime chataduna yelongi Meitei singda genocide chathakiba numit chamangani sure masi phawbada central government na warishin puraknabagi honari haiduna lisang thaduna thamli lal asi matam chana warishin purakpa ngamdrabadi phurupki saktam ngaknabagi damak lepliba miyamna kanagi su wa tadabagi phirep lawrakpa thoklabadi thoganingdaba ka henba misi mina thoklakpa natana lamdam asida illegal immigrant singi punsi tamba ngamdaba phibam oirakpa yai haibasini lalgi warosin purakpa ngamdrabadi muknariba anigi marakta ama tura tukraba matamda warosin purakpa tai